अयुक नुंगथिल कर्फ्यू लौथोखरे नुमिदांगददि लेरे डिस्ट्रिक्ट तरेत हौजिक चथरिबा कर्फ्यू असी ngasi August ki tang nipan dagi tha asigi kunganithoi phauba ayuk nungthil gi matamda lawthoklaga numidang gi matamda thamle Manipur government ki state disaster management authority gi chairman su oriba chief secretary Dr. Rajesh Kumar na thokiba order amagi matungina tha asigi kunganithoi phauba numit khudingi numidang pung taruk tagina ayuk pung manga phauba curfew laigani district sing asida pangthok taba yadaba dharma karmagi thauram sing hangba mafam singda mi kun phauba tinduna pangthok pa yagani Micro Containment Zone sing District Police na amasung Health Department ki team na kupna yengsingadabani anauba case sing COVID Care Center da thamgadabani makhoi gi Haksel Health Department na changnai na yengsingadabani Health Department na vaccination amasung testing lab ta na pangthoktuna madugi damak ahenba manpower siznagadabani haide government ki office sing da group A gi officer sing attend tawgadabani lemhori ba staff sing chada kunsa humdoi tha asigi mapandagi physical attend tawgadabani IPR Power Fire Service PHED CAP and PD Health Forest Environment and Climate Change Treasury amasung Police Department ki staff sing mapung phana kagadabani Imphal Airport ki staff sing amasung passenger sing mahusagum chathok chasin yagani Insurance Company sing ki staff sing ningthokaba yumsa kaisa amasung irai numitta ayuki pung tara dagi nungthil pung aniga minute kunthra phawba mathau tawgadabani Postal Service ki staff sing ningthokaba yumsa kaisa amasung irai numitta ayuk pung tara dagi nungthil pung aniga minute kunthra phawba kaduna medicine delivery medical equipment amasung post ki thabak tawgadabani Banking Service su pung tara dagi na nungthil pung aniga minute kunthra phawba mathau tawgadabani Postal Service ki staff sing ningthokaba yumsa kaisa amasung irai numitta ayuk pung tara dagi na nungthil pung aniga minute kunthra phawba kaduna government ki amasung non government ki athuba transaction sing tawgadabani ATM service amasung sel hapsin bagi thabak tawba yagani health and welfare services ta healthcare facilities sing animal healthcare hospital clinic nursing home amasung healthcare workers sing chathok chasin tawba yagani veterinary hidak yauna pharmacy khudingmak hangba yagani Thangal Bazar amasung Pauna Bazar da leiba optician sing ayuk pung tara dagi nungthil pung ani fauba hangba yagani COVID vaccination amasung testing ga mari leina na emergency ga mari leina basing chatpa yagani Child Protection Service sing mathau tawba yagani ICDS amasung ICPS ke home delivery yagani Agriculture and Horticulture ki thabak sing pangthokpa yagani har maru marang hidak yonba dukan mechanical tool yonba dukan nga amasung sagi machinjak yonba dukan sing hangba yagani shop and establishment ta rice mill bakery petrol pump LPG outlet IOC gi staff sing chathok chasin tawba workshop truck amadi tanker sing chathok chasin tawba yagani workshop sing ayuk pung mapan dagi nungthil pung ahum phawba hangba yagani Thangal Bazar da spare shop sing nomaizing natana ayuk pung tara dagi nungthil pung ani phawba hangba yagani hairiba dukan sing asi mari lenaba DC na roster khaidokadabani Stationery amasung mobile service center computer center sing ayuk pung tara dagi nungthil pung ani fauba rotation da hangba yagani mana masing yonba vendor sing nomaizing yumsa kaisa amasung iraida ayuk pung taret tagina ayuk pung tara fauba hangba yagani nga poultry amasung masigi pothok sing ayuk pung nipan dagina pung tara mathoi fauba ningthokaba sagol sel amasung thangzada hangba yagani Thangal Bazar amasung masjid lambi da leiba wholesale dukan sing ayuk pung tare tagina numit jungba pung tara nithoi phauba rotation da hangba yagani madugi damak haidiba dukan sing asida nongmaijing numitta Imphal West amasung Imphal East na pot leiba yagani ningthokabada Senapati Kangpokpi amasung Kamjong leibak pokbadana Bisnupur None amasung Tamenglong yumsa kaisada Ukhrul Chandel amasung Ferzol Sagolsel numitta na Thoubal Kaksing amasung Tengnopal Irai numitta Churachandpur amasung Jiribam Thangje numitta Imphal West amasung Imphal East ki mi sing na leiba yagani hotel sing akaknaba staff sing thamduna hangba yagani restaurant sing thonglon gadabani home delivery ki thabak sing tawba yagani akaknaba mafam da leiraga MGNREGA gi thabak railway project NHI DCL ADB NDB PMGSY amadi atai government ki project sing tawba yagani haire hard politics tawba toklo open cell tawbido state asida agriculture minister amasung agriculture department laibagi wahan thok leitrei
गवर्नमेंट मतम चाना लौमीसिंगदा हार marang kaina phanghanba ngamloidaba oirabadi har asi na regulate tawbagi mahut open cell tawhanbiro har da politics tawba toklo haina all india forward bloc manipur state committee AIFV MSC gi cherola man haide cherola sin hai manipur pum namaki chana na bachinjak puthok tori balomi singda matam gi oina tengbang na ba amadi lamdam asigi lawu singmu chawkhot handuna lomi sing amasung lamdam asibu chinjak ta Mipal tang daba lamdam ama ohenaba maru oiba thaudang lowgodoriba agriculture department asi fail oibaga pangkak oire lau tha si da fawba department asina lomi singi mateng pangba ngamdre akak naba matamgi manungda pangthokadoba low ubagi thabak asida isingi awatpa leirakpa matamda department asina mateng pangduna matam sana ising phanganaba sinba ngamdre harbek ama ani khakkidamak awaba kaya mayok naduna athapa khungang singdagi lomi singda district agriculture officer gi office ta kayarak chatlabasu har phanganbagi mahutta lomi singi matam amade sel manghanba natana physical amasung social harassment pi re haide crore ama lak manga olympic games ke puwari da indiana chahi chama hena athletics ta medal amata lawrok traba matungda ngarang javelin throw da nira chopra na gold medal lawrok pada state asigi chief minister N Biren na nungai ba phongdokhibaga loina na manipur na mangonda lupa crore amage mana piragani haina laukthokre Chief Minister na social media da thadorokhiba warol amagi matunginna ngarang phamkhiba state cabinet ki mifamna Nira Chopra da lupa crore amagi mana pina ba warep lawkhibani haide amarom da handaki Olympic Games ta leibak asigi ahanba silver medal lawkhiba weightlifter Saikhom Mirabai bu ngarang pangthokiba handloom day da taramna okhibaga loinana mangon da lupa lakh manga gi senfam mana oina Directorate of Textile Commerce and Industry gi maikei da gi khusinakhi mana adu Textile Commerce and Industry gi Minister Thongam Biswajit na khusinakhi RIMS ta award pirak lei Swasthya Action Plan Committee mai pang lengkhatuna sanitation hygiene waste management water management energy management amasung greenery management ki lamda ningthina thabak tawbagi damak Department of Higher Education Ministry of Education Government of Indiana Regional Institute of Medical Sciences RIMS Imphal da District Green Champion Award pirak le haide Habibur Rahman Congress da yaukre Wabagai Kendra da 2017 gi General Election da National People's Party NPP gi mirep oikhiba MD Habibur Rahman Manipur Pradesh Congress Committee MPCC da yaukre taramna okpagi thoram amasu Imphal gi Congress baban da pangthokre taramna okpagi thoram adu da MPCC gi interim president N Loken Congress Legislature Party LCP gi leader Okram Ibobi MLA sing amade office bearer sing su saruk yakhe taramna ukpagi thoram adu da congress ki khubak yakpa lengyan fi su yanbiduna ikai khumna utkhe thoram adu da wangang laduna interim president and loken high party asida worker kayaga loinana yawrak liba MD Habibur Rahman ase haukiba general election da wabugai kendra da mirep oikiba misakni mahakna party asida yawrakpagi ayaba du pibaga loinana taramna ukpagi thoram pangthokpane Party asida miyoy kaya yawraknabagi thorang tawduna leire party asi hena mapangal kalhanduna lakadaba mikhalda congress na chauna mai paktuna leingak thamnana bahonagane masigi damak thorang kaya ama yathokpa hore hainasu pausina makhata na haide Imphal Silchar flight lehenana bataksin khre Imphal Silchar flight amukhan na lehen binaba World Mitay Convention ki Central Executive Committee na Prime Minister Narendra Modi Assam ki Chief Minister Himanta Biswa Sarma Manipur ki Chief Minister N Birenda memorandum amamam pisinduna taksin khre memorandum adugi matungina national highway singda nupi angang amasung ahal oiraba singna bus tongduna chatana bahonabada khudong sadaba kaya mayok nare national highway 37 gi phibam su aphaba oidabaga loinana miyam na chathok chasinda khudong chahanabagi damak Imphal Silchar flight service amukhanna lahen biyu haire pass pairam daba nan manipuri marifuga mathoi laukhat lure Imphal West District Police na tongan ba mafam singdagi nan manipuri marfu mathoi ILP pass pairam dabagi laukhatuna Imphal West District ke DC office ta puthoklaga lakliba ningthauka ba phawbugi manungda pass pai na bakhangan khre haide nan manipuri singadu Imphal Police Station ge manungchan ba mafam singdagi kunga taret City Police Station ge jaga dagi Nifu Lamphel Police Station gi jaga dagi taraga mari ne Tripura gi CM hat na bahona bani haiba ahum phare Tripura ki Chief Minister Biplab Kumar Dev hatkani haiba naha ahum police na fare haina ngasi official sing na phongdokre West Tripura District Police ki Chief
Manik Lal Dasna Paugi Agency asida hai Chief Minister ase haukiba sagolsel numitki numidangda private car ama mahaki manakta kanna thaujilaklaga attack tawrakhe maduda DF ki security personnel singna DF fu poisinduna soktana bhonakhe thogdok adu mahakna Agartala da laiba Syama Prasad Mukherjee Lane da laiba mahake official residence ta chatpada thokibane matam maduda CM na gari adugi nakanda songthoktuna laihauke thogdok aduda mahaki security personnel ama sokhe police official aduna hai thogdok adu covid night curfew manungda thokibani amade naha ahum aduna curfew gi rule thugairaga aina yadaba mawongda police barricade ahum langkhatlaga thaurakhi amade makhoi bu khamna bo hona ruba policemen singda yu ngauraga naha ahum aduna attack chatharakhe mahakna hai police na khudakta bolero car adubu tanakhi amade naha sing aduna police tagi nanthokna bo hona khi adubu akonbada sagol sel numitki numidang athengbada fakhi naha ahum adudi private farm amada business developer ama oina thabak tawba engineer Subam Saha chahi kunga taret BBA degree holder amana Saha chahi kun manga amasung unemployed graduate guiding ghost ni makhoi ina khunba imungi mi ngakta ne thogdok adugi matang da West Agartala police station da mawong tadana gari thauba government ki servant na mathok tawringai da apan ba piba public servant sing sokhanba amasung Tripura gi chief minister hanana ba honai haibagi maralda case ama register tawre aroi bada tabiri ba pumnamak pu thagatchare